ꯂꯦꯞꯇꯅ ꯇꯥꯕꯤꯔꯛꯄꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯅ ꯈꯨꯗꯣꯜ ꯇꯝꯖꯕ ꯕꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯛꯇꯥꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯗꯨꯞꯇꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯒꯤ ꯆꯤꯒꯣꯡ ꯂꯩ ꯑꯃꯟꯕꯤ ꯃꯜꯂ ꯃꯜꯂ ꯂꯩꯅꯨꯡꯁꯤ ꯄꯨꯛꯅꯤꯡꯗ ꯊꯨꯞꯇꯨꯅ ꯁꯥꯠꯄꯤ ꯈꯥꯒꯤ ꯂꯩꯍꯥꯎ ꯆꯤꯟꯅꯗꯕꯤ ꯊꯃꯣꯏꯒꯤ ꯑꯞꯁꯔꯥ ꯃꯍꯥꯛꯀꯤ ꯃꯌꯥꯏ ꯀꯜꯂ ꯁꯥꯊꯦꯛꯇ ꯁꯅꯥ ꯔꯨꯞꯄ ꯃꯆꯨꯅ ꯆꯪꯖꯔꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯊꯋꯥꯏ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯄꯥꯃꯨꯅ ꯊꯠꯂꯅꯤ ꯂꯩꯈꯣꯛꯇꯩ꯫ ꯇꯥ ꯐꯩꯖꯥꯎ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯕꯤꯌꯨ, ꯑꯩꯈꯣꯏ ꯁꯅꯥ ꯉꯥꯏꯔꯝꯂꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯐꯩꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤꯗꯣ ꯍꯦꯟꯅ ꯀꯟꯅ ꯑꯃꯨꯛ ꯊꯧꯒꯠꯂꯤ꯫ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯌꯧꯔꯦ, ꯅꯤꯡꯊꯦꯝ ꯀꯣꯂꯨꯞ ꯌꯧꯔꯦ, ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯂꯦꯇꯔꯟ ꯑꯃ ꯄꯥꯏ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯈꯥꯏꯕꯤ ꯑꯁꯪꯕꯅ ꯃꯣꯏꯔꯥꯡ ꯐꯤꯖꯜ ꯍꯠꯄ ꯏꯅꯐꯤ ꯑꯃꯅ ꯃꯀꯣꯛ ꯈꯨꯝꯂꯞ ꯏꯟꯗꯨꯅ ꯒꯥꯔꯤꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯩ ꯃꯩꯔꯥꯕ꯫ ꯃꯥꯅ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯄꯒ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯕꯤꯔꯛꯂꯤꯁꯤꯕꯣ? ꯌꯥꯝꯕꯨꯡꯅ ꯄꯥꯈꯪ ꯁꯥꯖꯅꯤꯡꯕꯁꯤꯗꯤ ꯂꯥꯏꯃ ꯀꯔꯥ ꯑꯃ ꯍꯦꯜꯂꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯨꯠꯀꯦꯁꯇꯣ ꯐꯩꯖꯥꯎꯗ ꯂꯥꯟꯗꯨꯅ ꯄꯥꯏꯍꯜꯂꯤ꯫ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯒ ꯌꯨꯝꯂꯣꯝꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯋꯤ꯫ ꯆꯠꯅ ꯆꯠꯅ ꯄꯥꯎꯈꯨꯝ ꯄꯤ, ꯑꯩꯅ ꯋꯥꯅ ꯍꯜꯂꯛꯄꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯉꯥꯏꯔꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯖꯕ꯫ ꯑꯩꯅ ꯊꯦꯡꯕꯒꯤ ꯅꯪꯅꯒ ꯁꯨꯃꯥꯏꯅ ꯆꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯥꯖꯅꯤꯡꯕ꯫ ꯀꯗꯥꯏ ꯂꯦꯟꯇꯟꯗꯣ ꯄꯤꯔꯛꯎꯅꯤ, ꯌꯥꯝꯕꯨꯡ ꯄꯥꯏꯒꯦ, ꯑꯔꯦꯝꯕꯗ ꯅꯪꯕꯨ ꯋꯥꯍꯟꯕ ꯌꯥꯕ꯭ꯔꯥ? ꯆꯔꯣꯗ ꯅꯨꯡꯁꯤꯗꯦ, ꯉꯁꯥꯏꯗꯒꯤ ꯃꯥ ꯂꯥꯛꯄ ꯉꯥꯏꯕꯗ ꯈꯨꯠꯀ ꯇꯠꯈꯩ ꯄꯥꯏꯔꯤꯁꯤꯗ ꯍꯧꯖꯤꯛꯇ ꯍꯦꯔꯣ ꯁꯥꯕꯤꯔꯔꯦ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯐꯠ ꯄꯥꯏꯈꯠꯇꯨꯅ, ꯏꯍꯦ ꯏꯍꯦ, ꯑꯉꯥꯡꯁꯦ ꯃꯈꯨꯠ ꯇꯠꯂꯕꯣꯏꯔꯦ, ꯀꯗꯥꯏ ꯑꯇꯠꯄ ꯅꯈꯨꯠꯇꯣ? ꯌꯥꯝꯕꯨꯡꯅ ꯃꯟꯇ꯭ꯔ ꯁꯣꯟꯖꯤꯟꯒꯦ, ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯈꯨꯠꯁꯨ ꯄꯨꯡꯐ ꯐꯔꯣ ꯁꯨꯅ ꯀꯥꯝꯕꯗ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯗꯧꯗꯨꯕꯣ꯫ ꯅꯨꯄꯤꯗꯨ ꯁꯨꯒꯠꯂꯞ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯅꯨꯄꯥꯗꯣ ꯃꯌꯥ ꯍꯤꯒꯠꯄ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯒꯤ ꯂꯦꯟꯇꯟꯗꯨ ꯂꯧꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏ, ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯒ ꯃꯥꯅ ꯍꯣꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯠꯅ ꯆꯠꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯉꯕ? ꯍꯣꯅꯦ, ꯍꯋꯥꯏ ꯃꯨꯕꯤꯒ ꯌꯣꯡꯆꯥꯛꯀ ꯑꯂꯨ ꯑꯅꯧꯕ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯏꯔꯣꯜꯂꯦ, ꯑꯗꯨꯒꯗꯤ ꯏꯅꯦ ꯂꯂꯤꯇꯥꯅ ꯐꯥꯔꯛꯄ ꯇꯨꯡꯍꯟꯕꯤ ꯄꯣꯞ ꯄꯣꯞ ꯂꯥꯎꯕꯤꯗꯣ ꯈꯔ ꯇꯥꯎꯁꯤꯜꯂꯦ꯫ ꯈꯥꯃꯦꯟ ꯕꯥꯔꯃꯥꯁꯤꯀꯥꯗꯣ ꯁꯥꯡꯅ ꯁꯥꯡꯅ ꯁꯣꯏꯔꯒ ꯃꯪꯒꯟꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯦ꯫ ꯑꯆꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅ ꯆꯝꯐꯨꯠ ꯑꯃꯒꯁꯨ ꯐꯨꯠꯂꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ꯫ ꯃꯈꯨꯠꯅ ꯀꯣꯜꯂꯤꯕ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯂꯛꯅꯩ꯫ ꯑꯩ ꯅꯨꯄꯤꯗꯤ ꯗꯨꯔꯒꯥꯅꯤꯗ, ꯆꯥꯛꯁꯨ ꯊꯣꯡꯉꯤ, ꯑꯗꯨꯁꯨ ꯃꯊꯦꯜ ꯃꯌꯥꯝ꯫ ꯃꯔꯛꯁꯤꯗ ꯊꯣꯡꯒꯥꯜꯗ ꯑꯩꯁꯨ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯐꯕ ꯅꯨꯄꯤꯁꯤꯕꯨ ꯅꯪꯕꯨ ꯀꯗꯥꯏꯗꯩ ꯂꯧꯔꯨꯕꯅꯣꯅꯦ ꯃꯩꯔꯥꯕ? ꯃꯊꯟꯇ ꯄꯪꯍꯥꯏ ꯍꯥꯏꯖꯕꯗꯨꯗ ꯁꯅꯥ ꯏꯕꯦꯝꯃ ꯅꯣꯛꯏ꯫ ꯏꯃꯨꯡ ꯆꯪꯂꯦ, ꯅꯣꯛꯅ ꯅꯣꯛꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯉꯥ ꯑꯇꯥꯎꯕ ꯐꯖꯕꯁꯤꯡꯗꯣ ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯩꯔꯥꯕꯒꯤ ꯆꯥꯛꯂꯨꯛꯇ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯥꯅ ꯍꯥꯞꯆꯤꯟꯈꯤꯕ ꯉꯥꯁꯤꯡꯗꯣ ꯃꯔꯨ ꯃꯜꯂꯒ ꯃꯩꯔꯥꯕꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯄꯨꯈꯝꯗ ꯑꯃꯨꯛ ꯍꯥꯞꯄꯤꯔꯛꯏ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯗ ꯆꯪꯉꯤ꯫ ꯐꯛꯂꯥꯡꯒ ꯅꯛꯅ ꯁꯦꯝꯂꯤꯕ ꯃꯩ ꯍꯧꯐꯝꯗꯨꯗ ꯊꯥꯔꯤꯕ ꯑꯔꯥꯝ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯃꯩꯔꯥꯕ ꯐꯝꯃꯤ꯫ ꯏꯕꯦꯝꯃ ꯁꯅꯥꯕꯨꯅ ꯃꯥꯒꯤ ꯐꯩꯒꯟꯗ ꯐꯝꯍꯜꯂꯒ ꯋꯥꯔꯤ ꯂꯤꯕꯤꯔꯤ꯫ ꯀꯣꯟꯁꯤꯜꯂꯒ ꯏꯟꯃꯤꯟꯅꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠ ꯃꯔꯛꯇꯒꯤ ꯃꯈꯨꯠ ꯂꯤꯊꯣꯔꯛꯂꯒ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯥꯏꯔꯤꯛꯅ ꯃꯩꯔꯥꯕꯅ ꯄꯥꯏ, ꯆꯦꯃꯥꯏ ꯐꯥꯛꯄꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯊꯧ ꯑꯣꯏ꯫ ꯆꯦꯃꯥꯏ ꯑꯃ ꯐꯥꯛꯂꯒ ꯃꯩꯔꯥꯕ ꯋꯥꯔꯤ ꯂꯤꯔꯤꯕꯗꯣ ꯃꯈꯥ ꯆꯠꯊꯩ꯫ ꯁꯤꯗ ꯏꯔꯤꯁꯦ ꯁꯅꯥ, ꯑꯪꯒ꯭ꯔꯦꯖꯅ ꯁꯅꯥ ꯀꯣꯅꯨꯡ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯏꯙꯧꯁꯅ ꯈ꯭ꯌꯥ ꯒꯝꯚꯤꯔꯒꯤ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗꯅꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯁꯤꯗꯦꯟꯁꯤ ꯑꯃ ꯑꯗꯨꯝ ꯂꯩꯔꯛꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯟ ꯊꯦꯡꯅꯕꯗꯨꯗꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤꯐꯥꯏꯗꯒꯤ ꯍꯧꯔꯒ प्रजासिंग थमनबा हेन चावबा मफम अमा पामलकपदगी थिरखी ए खरा सेमदोक सेमदिन तौरगा इम्फाल टाउन की अकोयबदा एकर 430 से ब्रिटिश रिजर्व हाइबलम अमा ओइना सेमलमबनी हारिबो मफमसिंगसे मिंग ओइना लोइना पल्लदे याम सांगलनी लाइरिकसिदा पल्लिबसिंगसे यामना सांगना पल्ली अदुना
ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯥꯊꯔꯒ ꯂꯩꯔꯝꯕ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯀꯣꯛꯇꯣ ꯍꯦꯟꯅ ꯍꯥꯏꯊꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗ ꯃꯩꯔꯥꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤꯗꯨꯗꯤ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯁꯨ ꯂꯥꯏꯔꯤꯛꯇꯨ ꯅꯥꯀꯜꯒꯤ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯇꯞꯅ ꯊꯝꯈ꯭ꯔꯦ꯫ ꯍꯥꯏꯊꯔꯤꯕ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯀꯣꯛꯇꯣ ꯏꯔꯦꯟꯖꯅ ꯑꯃꯨꯛ ꯉꯥꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯨꯠꯅ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯥꯁꯨ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯅꯝꯌꯥꯡꯗ ꯃꯀꯣꯛꯇꯣ ꯇꯞꯅ ꯉꯥꯊꯈ꯭ꯔꯦ꯫ ꯏꯁꯤꯡ ꯃꯌꯥꯏꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯃꯌꯥꯒꯨꯝ ꯐꯥꯎꯒꯠꯂꯛꯄ ꯃꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯆꯈꯥꯏꯔꯛꯄꯗ ꯃꯥꯒꯤ ꯀꯥꯁꯨ ꯌꯧꯔꯛꯂꯦ꯫ ꯂꯝꯍꯦꯟꯕ ꯊꯣꯛꯅꯥꯎ ꯑꯗꯨꯗꯒꯤ ꯊꯛꯆꯤꯜꯂꯛꯄ ꯀꯣꯔꯧ ꯃꯉꯥꯜꯗ ꯃꯩꯔꯥꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯨꯔꯦ꯫ ꯐꯩꯒꯟꯗꯨꯗꯤ ꯏꯔꯨꯝ ꯂꯨꯝꯊꯩ ꯑꯗꯨꯕꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯅꯤꯡꯒꯨꯝ ꯄꯥꯡꯅꯤꯡꯗꯒꯨꯝ ꯂꯩꯔꯤꯉꯩ ꯊꯣꯛꯅꯥꯎ ꯋꯥꯡꯃꯗꯒꯤ ꯅꯣꯛꯃꯤ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯡꯈꯠꯄꯤꯔꯦꯗꯅ ꯃꯈꯣꯏ ꯌꯥꯝꯕꯨꯡꯕꯣ, ꯐꯩꯒꯟꯗꯨꯕꯨ ꯀꯝꯗꯧꯕꯤꯔꯤꯒꯦ? ꯃꯔꯤ ꯁꯨꯕꯤ ꯃꯅꯤꯡꯒꯤ ꯏꯅꯦ ꯔꯥꯁꯤꯗꯨꯕꯨ ꯆꯦꯜꯂꯒ ꯀꯧꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯍꯦꯔꯣ ꯆꯥꯕꯗ ꯈꯣꯡꯒ ꯊꯥꯡꯕ ꯉꯝꯂꯔꯣꯏ ꯃꯤ꯫ ꯅꯣꯛꯅ ꯂꯛꯅꯔꯛꯄꯅꯤ꯫ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯤꯠꯌꯦꯡꯐꯝꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯛꯅꯥꯎ ꯋꯥꯡꯃꯗꯒꯤ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯝꯃꯤ ꯊꯣꯛꯅꯥꯎ ꯃꯈꯣꯡꯗ ꯄꯔꯦꯡ ꯊꯥꯔꯤꯕ ꯃꯥꯂꯤꯀꯥ ꯄꯥꯟꯕꯤꯅꯆꯤꯡꯕ ꯆꯟꯗ꯭ꯔꯃꯨꯈꯤꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯨꯖꯔꯨꯕꯒꯤ ꯆꯣꯠꯂꯕ ꯁꯝꯗꯣ ꯑꯉꯧꯕ ꯂꯪꯖꯝꯒꯤ ꯐꯤ ꯑꯃꯅ ꯇꯥꯁꯤꯜꯂꯒ ꯁꯝꯕꯨꯜ ꯑꯣꯏꯅ ꯌꯦꯠꯂꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯆꯨꯒꯤ ꯏꯅꯐꯤ ꯑꯃ ꯏꯜꯂꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯃꯨꯀꯥ ꯐꯦꯟꯕꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯆꯨꯝꯅ ꯐꯝꯂꯝꯕꯗꯩ ꯃꯁꯥꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯏꯔꯦꯟꯖꯅ ꯆꯦꯞꯇꯨꯅ ꯐꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯕꯤꯒꯤ ꯆꯧꯀ꯭ꯔꯤ ꯑꯣꯏꯔꯨꯕꯅꯤ, ꯅꯥꯅꯤꯡ ꯅꯥꯁꯅꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯗ ꯋꯥꯔꯤ ꯑꯔꯨꯕꯝ ꯂꯩꯔꯦꯅꯦ ꯁꯅꯥ꯫ ꯏꯁꯤꯡ ꯆꯥꯏꯕ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯅꯪꯕꯨ ꯀꯔꯤ ꯂꯝ ꯆꯠꯅꯤꯡꯒꯦ? ꯀꯣꯏꯕ ꯆꯠꯁꯤꯅꯦ ꯑꯩꯒ꯫ ꯁꯅꯥ ꯏꯕꯦꯝꯃ ꯄꯩꯔꯛꯏ꯫ ꯏꯁ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯋꯥꯁꯤꯅꯤꯅꯦ꯫ ꯑꯗꯨꯅ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯂꯝ ꯆꯠꯅꯤꯡꯉꯤ? ꯅꯪꯅ ꯍꯦꯛ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕ ꯂꯝ ꯂꯣꯏꯅ ꯌꯥꯝꯕꯨꯡꯅ ꯄꯨꯒꯦ꯫ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ, ꯇꯨꯃꯤꯟ ꯂꯩꯕꯗꯨꯅ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯅ ꯉꯁꯤ ꯂꯥꯞꯈ꯭ꯔꯕ ꯂꯝꯗ ꯄꯨꯕꯤꯌꯨ, ꯑꯇꯥꯡꯕ ꯍꯣꯇꯦꯜꯗ ꯂꯩꯁꯤꯅ ꯍꯥꯏꯔꯗꯤ ꯅꯨꯄꯥ ꯑꯃ ꯄꯨꯛꯅꯤꯡ ꯑꯣꯟꯒꯅꯤꯗꯣ꯫ ꯇꯥꯅꯤꯡꯗꯦꯗ ꯁꯅꯥ, ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯕꯨ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯟꯅꯕ꯭ꯔꯣ? ꯑꯩꯅꯤꯅꯦ ꯀꯨꯕꯦꯔ ꯍꯥꯏꯔꯤꯗꯣ꯫ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯐꯥꯝ ꯇꯧꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯁꯣꯏꯔꯦꯅꯦ꯫ ꯃꯁꯛꯁꯤꯒ ꯀꯨꯕꯦꯔ ꯀꯥꯏꯅ꯫ ꯍꯣꯏ ꯌꯥꯝꯕꯨꯡ ꯏꯅꯥꯛ ꯈꯨꯟꯕ, ꯃꯪꯂꯥꯟꯗꯨ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ꯫ ꯐꯨꯔꯤꯠ ꯁꯥꯐꯝꯒꯤ ꯃꯦꯔꯥꯖꯥꯎ ꯂꯥꯛꯇꯦ, ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯄꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯗꯧꯁꯤꯅ ꯋꯥꯏ ꯁꯤꯠꯂꯨ ꯂꯥꯎ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯝ ꯍꯦꯟꯖꯁꯅꯨ, ꯆꯩꯁꯨ ꯃꯊꯧ ꯇꯧꯖꯔꯛꯀꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤ꯫ ꯃꯩꯔꯥꯕꯁꯨ ꯁꯨꯒꯠꯂꯒ ꯅꯣꯛꯃꯤ ꯊꯣꯡꯅꯥꯎ ꯋꯥꯡꯃꯗ ꯏꯁꯤꯡ ꯆꯥꯏꯔꯤꯕ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯃꯤꯠꯌꯦꯡꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯦꯗꯤ ꯍꯦꯂꯦꯟ, ꯃꯤꯅꯤꯠ 10 ꯈꯛꯇ ꯉꯥꯏꯔꯦ꯫ ꯁꯅꯥ ꯏꯕꯦꯝꯃ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯃꯪꯂꯥꯟꯗ ꯀꯣꯏꯔꯨꯔꯕꯅꯣ? ꯍꯧꯖꯤꯛꯇ ꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯂꯩꯔꯝꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯏꯈꯤꯕ ꯂꯩꯔꯥꯡꯁꯤꯡ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯥ ꯑꯗꯨꯗ ꯆꯥꯏꯔꯝꯕ ꯁꯥꯌꯦꯞꯁꯤꯡꯒꯤ ꯏꯈꯦꯡꯁꯤꯡ꯫ ꯅꯨꯄꯥ 2-3 ꯆꯪꯗꯨꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯔꯝꯗ꯭ꯔꯦ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯍꯧꯕ ꯃꯥꯒꯤ ꯌꯥꯝꯕꯨꯡ ꯃꯩꯔꯥꯕ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯦ꯫ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯪꯂꯥꯟꯅꯣ! ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯨꯕ ꯑꯗꯨꯅ ꯃꯥꯕꯨ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯄꯨꯔꯛꯇꯨꯅ ꯅꯍꯧꯅꯅ ꯑꯃꯨꯛ ꯀꯟꯈ꯭ꯔꯕ ꯆꯩꯅꯥ ꯑꯃ ꯐꯪꯍꯟꯕꯤꯔꯦ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯉꯤ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯧꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯂꯩꯇꯕ꯭ꯔꯥ? ꯅꯨꯄꯥꯗꯨ ꯃꯀꯣꯛ ꯅꯥꯒꯦ ꯇꯞꯅ ꯍꯥꯏ, ꯄꯥꯎ ꯄꯤꯕ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯁꯨꯝ ꯊꯣꯛꯀꯅꯤ ꯈꯪꯗꯕꯅ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯌꯧꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯂꯩꯇꯦ꯫ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯍꯥꯟꯅꯅ ꯁꯤꯟꯅꯗꯨꯅ ꯇꯧꯕꯅꯤꯅ ꯄꯥꯎ ꯂꯣꯏꯅ ꯐꯪꯅꯩ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯀꯅꯥꯅꯁꯨ ꯑꯁꯨꯝ ꯊꯣꯛꯀꯅꯤ ꯈꯪꯗꯕꯅ ꯁꯦꯝ ꯁꯥꯕ ꯂꯩꯇꯦ꯫ ꯌꯧꯔꯛꯂꯕꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯒ ꯑꯍꯤꯡꯗ ꯌꯧꯔꯛꯀꯅꯤ ꯍꯦꯂꯦꯟ ꯏꯕꯦꯝꯃ꯫ ꯅꯨꯄꯤ ꯑꯗꯨ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯩ꯫ ꯃꯈꯣꯏ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯕ ꯁꯥꯍꯦꯕꯁꯤꯡꯁꯨ ꯃꯤꯠꯃꯥꯡꯗ ꯂꯣꯏꯅ ꯇꯨꯈ꯭ꯔꯦ꯫ ꯀꯪꯂꯥꯒꯤ ꯋꯥꯡꯃꯗ ꯁꯤꯐꯥꯏ 4-5ꯅ ꯉꯥꯛꯇꯨꯅ ꯂꯩꯕ ꯁꯥꯍꯦꯕꯁꯤꯡꯗꯤ ꯂꯣꯠꯂꯒ ꯂꯩꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯤꯐꯥꯏ ꯈꯔ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃꯅꯤ꯫
ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯥꯗꯨꯅ ꯂꯅꯤ ꯍꯦꯂꯟ ꯃꯤꯀꯨꯞꯁꯤ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯔꯁꯤ ꯀꯪꯂꯥꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯅꯥꯇꯣꯟ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯊꯠꯆꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ प्रजाꯁꯤꯡ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯀꯅꯥꯗꯁꯨ ꯂꯧꯕ ꯌꯥꯔꯔꯣꯏ प्रजासिंग लोइना हौगꯠꯅꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯤꯅ ꯀꯪꯂꯥ ꯈꯨꯗꯨꯝ ꯆꯟꯒꯗꯧꯔꯦ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ प्रजासिंꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯔꯣꯏ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯅ ꯆꯪꯖꯍꯧꯔꯁꯤ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧ ꯃꯁꯥ ꯌꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯣꯔꯛꯂꯦ ꯁꯅꯥꯏꯕꯦꯝꯃ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯅꯨꯡ ꯀꯜꯂꯤ ꯃꯤꯀꯨꯞꯁꯤꯗꯗꯤ ꯀꯤꯁꯤꯕ ꯀꯤꯔꯛꯇ꯭ꯔꯦ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯨꯝꯗ꯭ꯔꯤꯡ ꯍꯥꯏꯔꯛꯏ ꯅꯤꯡꯊꯦꯝ ꯀꯗꯥꯏꯗ ꯂꯩ ꯈꯥ ꯁꯅ ꯊꯣꯡꯗ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯉꯥꯏꯍꯧꯏ ꯃꯤꯀꯨꯞ ꯑꯃ ꯆꯣꯟꯊꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯇꯥꯛꯄꯤꯔꯛꯏ ꯍꯦꯂꯟ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯁꯤꯄꯥꯏꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯝꯃꯤ ꯍꯤꯡꯂꯤꯕꯁꯤꯁꯨ ꯑꯁꯣꯛꯄ ꯁꯤꯄꯥꯏ ꯈꯔꯒ ꯑꯩꯈꯣꯏ 4-5 ꯁꯤꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯀꯪꯂꯥ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯂꯤꯁꯤꯡꯅ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯏꯕꯦꯝꯃꯕꯨ ꯉꯥꯏꯍꯧꯔꯤ ꯂꯥꯟꯃꯤ ꯆꯥꯝꯃꯅ ꯀꯪꯂꯥ ꯄꯦꯂꯦꯁ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯏꯕꯦꯝꯃꯒꯤ ꯄꯨꯟꯁꯤ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯁꯅꯥꯏꯕꯦꯝꯃ ꯃꯇꯤꯟꯗꯣ ꯑꯃꯨꯛꯇꯪ ꯌꯣꯠꯁꯤꯜꯂꯤ ꯃꯤꯀꯨꯞ ꯈꯔ ꯋꯥꯈꯜ ꯇꯧꯏ ꯄꯥꯈꯨꯝ ꯑꯃ ꯐꯪꯂ ꯃꯥꯜꯂꯤ ꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯁꯨꯞꯁꯟ ꯖꯦꯅꯦꯔꯦꯜ ꯁꯥꯍꯦꯕꯀꯤ ꯁꯒꯣꯜ ꯁꯪꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯥ ꯐꯕ ꯁꯒꯣꯜ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯅꯈꯣꯏꯒꯤꯁꯨ ꯑꯃꯃꯝ ꯌꯥꯎꯔꯛꯑꯣ ꯄ꯭ꯔꯕꯞ ꯆꯠꯂꯣ ꯊꯤꯟꯊꯔꯅꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯇꯨꯡ ꯁꯣꯏꯗꯅ ꯏꯜꯂꯒꯗꯕ ꯁꯤꯐꯥꯏꯁꯤꯡꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯂꯧꯕ ꯆꯦꯟꯈ꯭ꯔꯦ ꯅꯣꯡ ꯉꯥꯟꯐꯝ ꯇꯧꯔꯛꯄꯗ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯥꯅꯔꯦ ꯀꯔꯤꯒꯨꯝꯕ ꯑꯪꯒ꯭ꯔꯦꯖꯀꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯂꯕꯗꯤ प्रजासिंग ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯔꯣꯏ ꯑꯗꯨꯕꯨ ꯀꯪꯂꯥꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯗ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯅꯨꯡꯊꯤꯜ ꯁꯥꯏꯕꯤꯗꯤ ꯇꯥꯔꯤꯕ ꯄꯥꯎꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯥꯏꯀꯟꯅꯔꯤ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯃꯌꯥꯝꯕꯨꯡ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯃꯅꯝꯁꯤ ꯀꯧꯗꯨꯅ ꯀꯞꯂꯤ ꯇꯦꯂꯦꯒ꯭ꯔꯥꯝ ꯏꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯇꯣꯟꯗꯣꯟ ꯁꯅꯥꯗꯤ ꯃꯧꯄꯥꯕꯨ ꯀꯣꯜꯂꯒ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯂꯩꯔꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯕ ꯃꯇꯝ ꯑꯣꯏꯕꯅ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯇꯞꯅ ꯋꯥꯔꯤ ꯂꯤꯔꯤ ꯑꯉꯥꯡꯗꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯆꯦꯗ ꯇꯞꯅ ꯏꯔꯛꯏ ꯏꯆꯦ ꯌꯥꯝꯕꯨꯡꯅ ꯁꯅꯥꯏꯕꯦꯝꯃ ꯍꯥꯠꯀꯗ꯭ꯔꯥ ꯇꯣꯟꯗꯣꯟ ꯁꯅꯥꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯅꯤꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯅꯝꯁꯤꯜꯂꯒ ꯊꯝꯂꯒ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯩꯔꯥꯕ ꯑꯃꯗꯤ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯈ꯭ꯔꯦ ꯃꯧꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯥꯠꯄ ꯉꯝꯗꯕ ꯑꯣꯏꯁꯅꯨ ꯅꯥꯎꯕ ꯌꯥꯝꯕꯨꯡꯅ ꯍꯥꯠꯄ ꯉꯝꯗꯕ ꯑꯣꯏꯁꯅꯨ ꯑꯉꯥꯡꯗꯨꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ ꯅꯤꯡꯁꯤꯡꯂꯛꯏ ꯄꯩꯁꯥ ꯄꯤꯊꯣꯛꯇꯕꯒꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕꯗ ꯏꯕꯦꯝꯃ ꯁꯅꯥ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯀꯣꯛꯊꯣꯛꯂꯒ ꯃꯥꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗꯣ ꯁꯣꯔꯣꯛꯀꯤ ꯃꯆꯤꯗ ꯁꯅꯥ ꯏꯕꯦꯝꯃꯅ ꯅꯥꯎꯕꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯂꯤ ꯇꯨꯡꯗ ꯁꯦꯅꯨ ꯂꯦꯝꯕꯤ ꯏꯟꯅꯩ ꯇꯞꯅ ꯆꯠꯇꯨꯅ ꯁꯅꯥ ꯏꯕꯦꯝꯃꯅ ꯍꯥꯏ ꯅꯥꯎꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯏꯌꯥꯏꯒꯤ ꯀꯣꯡꯒꯣꯜꯅꯤ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛꯅꯤ ꯃꯤꯀꯨꯞ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯗ ꯍꯤꯡꯂꯤꯁꯦ ꯍꯜꯂꯛꯂꯔꯣꯏꯗꯕ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯑꯃꯅꯤ ꯑꯗꯨꯅꯅꯤ ꯑꯉꯥꯡ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯨ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯕꯗꯨꯅꯤ ꯂꯨꯔꯤꯕ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯑꯃꯅꯁꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕ ꯈꯨꯗꯣꯜ ꯃꯆꯥ ꯑꯃꯅꯁꯨ ꯅꯪꯕꯨ ꯍꯔꯥꯎꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯥꯈꯪ ꯁꯔꯦ ꯐꯥꯔꯛꯎꯀꯣ ꯑꯉꯥꯡꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯌꯥꯎꯏ ꯇꯥꯗꯕꯁꯨ ꯌꯥꯎꯏ ꯅꯣꯛꯃꯤ ꯃꯀꯣꯛꯇꯃꯛ ꯅꯣꯝꯃꯤ ꯌꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯏ ꯅꯣꯡꯁꯥ ꯁꯥꯕ ꯒꯙꯥꯁꯤꯡꯗꯣ ꯅꯣꯡꯁꯥ ꯑꯁꯦꯡꯕꯅ ꯉꯝꯒꯗꯧꯔꯦ ꯇꯥꯕꯗ ꯍꯧꯖꯤꯛꯇ ꯊꯧꯅꯥ ꯐꯒꯠꯇꯨꯅ ꯑꯪꯒ꯭ꯔꯦꯖꯁꯤꯡꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯕ ꯍꯧꯔꯛꯂꯤ ꯑꯪꯒ꯭ꯔꯦꯖꯁꯤꯡꯒꯤ ꯌꯨꯝꯁꯤꯡꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯨꯅꯨꯅ ꯃꯊꯣꯡꯗ ꯀꯟꯕ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟꯗꯣ ꯑꯁꯦꯡꯕ ꯎꯠꯂꯤ ꯃꯤ ꯇꯤꯟꯕ ꯁꯨꯝ ꯍꯦꯜꯂꯛꯄꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ ꯂꯤꯌꯣ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯒ ꯃꯣꯅꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯅꯨꯄꯤꯗꯨꯁꯨ ꯕꯦꯛ ꯑꯃ ꯌꯥꯟꯗꯨꯅ ꯏꯅꯐꯤ ꯑꯃꯅ ꯃꯀꯣꯛꯇ ꯀꯨꯞꯂꯒ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯇꯐꯤꯡ ꯆꯠꯂꯝꯃꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯁꯛ ꯈꯪꯂꯕ ꯂꯤꯌꯣ ꯒꯥꯔꯤꯗꯨ ꯌꯥꯝ ꯊꯨꯅ ꯈꯥꯝꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯐꯥꯏ ꯃꯣꯅꯥꯁꯨ ꯇꯍꯥ ꯂꯩꯊꯣꯔꯛꯄꯅꯤ ꯂꯤꯌꯣ ꯑꯣꯏꯔꯝꯕꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯅꯨꯄꯥꯗꯨꯁꯨ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯄꯨꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯄ ꯌꯥꯕ ꯒꯥꯔꯤ ꯂꯩ ꯃꯐꯝꯗꯨ ꯐꯥꯎ ꯑꯩ ꯊꯤꯟꯒꯦ
Asi haiduna monabu gari da haptuna purakle. Ngasidi khawang khangde. Sagol na sagol gari na gari gurung huptuna chatnei. Adugumba chairak aduna mafamda yauraduna Leo mona animak daha kumtharakle. Aduki matik thokiba maramna mona du hoi mai haramda gari khamliba maike adomda chatkige tawi. Daha chatluraga chaplepi mona. Gari makhongda lepliba Leo bu munna yenglei. Ngahak adomna yenglamlaga prabab chansilaktuna Leo bu chikna kolli. Ani du wadi ngangnade. Chalamdai mikup anuda mona mamitta ira chimduna hairammi. Kolkatada aibu unaba soidana lao. Telegram da address irake. Leo makok tapna nomi. Aroibo aina yenglamlaga tapna khong thangkre. Mona na chatkibado mitingi pankhai landri phawba yenglamlaga. Leo sor asangma mohonthai. Mikup asi lakani khangmana ahing kaya lona kapkibana ngasidi pirang kangsinkre. Adubu mai thongdudi yengba yadaba makhai kahatli. Loktak lure General Sahib ki sagol sangdagi phazaraba angauba machugi sagol ama. Nushibana sana thongda ngaire tabada phizol honglei. Sana ibema. Angauba machugi fandok laba gown. Maduga chanaba angauba machugi fandok laba tupi ama. Chimbal aduna salakpada ngairiba angangba gulab to mangaire. Sipai amana pusilakpa sagol duda fatka khalli. Sipai mari dusu masaga chanaba sagol amamamda tongkhalli. Iren zana pamlabatung sana ibema ha haiduna amuktang lauramlaga sagoldu thauduna thorakle. Tung ilakpa sipai singso ibema sanagi nak yeta thaurai. Thauduna lakpa sagol ki khongthangda ure mamaina kangla onduna amuba sagol amagi mathakta phamduna leiriba nupado. Saktomdu ubada ibema sana thamoido adukki matik sonthakre. Mi'ingna nungshina yenglabaso khongthang adudi lepte. Yamna thuna thauzillaga mairabagi mangda khami. Ani du mai onsinare. Ibema sanana kangla romda tung onsilli. Aduga mairabana kangla romda onsilli. Mangda lepdariba nupiduda haifet yenglamlaga mairaba litliba court adugi khodang kitang chingkhatlaga pung yengi. Aduga tablopna hairei. Second khara chonthabagi leptuna sum leimani. Minute chontha boiram labadi nangbu hatpagi maram mayam gi marakta maram amasu hengatlamgadabani. Sana ibema sunna getta leiriba singduda haifet yenglamlaga nokningdana noi. Nupi ama hatnabagi asuk yam balanmi. Aina tasakhiba warida ningthemse thauna yamna phai tasakibani. Adubu nupi ama khak hatpagi lanmi huptuna purakpa sidadi aigi mot hongdoksare. Mikup adugi chanadraba wahaiduda mairabasu nokningdana noi. Thamoidadi tanikle pi tarakadra pakhatuna leiringe. Sana ibema mamaido nakal amada leithoktuna itap tapna hairei. Dausigi bokul panbido unayam kelhaure. Mairaba mapidu tapna tarakle. Ahinba ama taraktanaba maya ani krakak chiksinaduna khangi. Amuksu hairei sana ibema. Sumang matolgi leikoldo anauba napi chongkhathawi. Madu mati manthu usinaramdre. Wahaising adugi chainana mairaba mamai leithoklaga khangi. Mapidudi thingludre sana ibemasu kaptuna mairaba bu yengi. Mikup adugi chainado khamangamlaktraduna mairaba makhut yena pairiba sakti leiba asang monongmai machindu phathaigalaklaga sana ibemada tammi. Pina chotlaba mamitna pendana yenglaga hangi. Karigino nangna igi thazaba manghallamise. Aina kaidawnungda nangi thazaba manghankiba leite. Sayhaudagi hauna aidi nangna thazaba yadaba mini. Thazafam thoktaba nangbu thazaruba ai se apangmani sira. Sana ibema kappagi khonjeldo mahana phazillaga khummi. Mane nangdi apangmani. Apangma nangna thazafam thoktaba aibu thazaraga nasana nasaba wahanjabani. Nanakta nakna leiba yeknababu thazaba nangmu pangba leiramgadra. Asuk chaklaba mikupsida mabu karyamnaduna hena chakhalle.
ꯃꯔꯝꯁꯤꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨ ꯈꯪꯀꯥꯞ ꯀꯥꯞꯊꯣꯔꯛꯂꯦ ꯃꯩꯔꯥꯕ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯇꯝꯂꯤꯕ ꯃꯥꯏꯀꯩꯗꯨꯗꯗꯤ ꯀꯥꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯑꯪꯒ꯭ꯔꯦꯖ ꯁꯤꯐꯥꯏꯁꯤꯡꯗꯨꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯞꯁꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯏꯕꯦꯝꯃ ꯁꯅꯥ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯍꯥꯏꯔꯔꯣꯏ ꯈꯜꯂꯦ ꯆꯤꯝꯕꯥꯜꯅ ꯉꯁꯤ ꯃꯥꯅ ꯐꯪꯂꯤꯕ ꯅꯤꯡꯉꯝꯗꯕ ꯆꯩꯅꯥ ꯑꯁꯤꯃꯗꯤ ꯃꯩꯔꯥꯕꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯂꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ ꯃꯥꯒꯤ ꯆꯤꯝꯕꯥꯜ ꯂꯦꯡꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯃꯩꯔꯥꯕꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯂꯒ ꯄꯟꯊꯨꯡ ꯑꯃ ꯁꯦꯝꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯥꯅ ꯍꯥꯠꯈꯤꯕ ꯃꯩꯔꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯩꯔꯥꯕ ꯃꯁꯥꯃꯛꯄꯨ ꯍꯥꯠꯅꯕ ꯀꯌꯥꯔꯛꯅꯣ ꯃꯥꯅ ꯁꯤꯟꯈꯤꯕ ꯄꯥꯞ ꯀꯌꯥ ꯑꯁꯤꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯐꯠꯂꯔꯣꯏꯒꯦ ꯈꯜꯂ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯛꯄ ꯅꯣꯡꯃꯩꯗꯣ ꯁꯠ ꯄꯨꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯆꯤꯟꯗꯣ ꯑꯣꯟꯁꯤꯜꯂꯒ ꯊꯥꯡꯒꯠꯂꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯩꯔꯥꯕꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯊꯥꯡꯒꯠꯂꯛꯂꯒ ꯁꯅꯥ ꯏꯕꯦꯝꯃꯗ ꯇꯝꯂꯒ ꯂꯩ ꯃꯩꯔꯥꯕꯁꯨ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯛꯄꯅꯤ ꯏꯕꯦꯝꯃ ꯁꯅꯥ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯂꯕ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯥꯞꯁꯤꯟꯕ ꯅꯪ ꯈꯛꯇꯔ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩꯕ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯣꯟꯊꯣꯛꯂꯨꯕꯗ ꯅꯣꯡꯃꯩ ꯃꯆꯤꯟ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯇꯝꯃꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯏꯊꯟꯗ ꯅꯠꯇꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩꯕ ꯅꯪꯁꯨ ꯍꯩꯔꯕꯗꯤ ꯀꯥꯞꯄꯨ ꯅꯃꯥꯡꯗ ꯂꯦꯞꯂꯤꯁꯦ ꯑꯩꯅꯤ ꯅꯨꯄꯤꯗꯨ ꯍꯦꯟꯅ ꯆꯦꯟꯅ ꯄꯥꯏꯁꯤꯜꯂꯤ ꯀꯥꯞꯀꯗꯕꯒꯤ ꯄꯥꯏꯁꯤꯜꯂꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯃꯈꯨꯠ ꯍꯦꯟꯅ ꯆꯠꯁꯤꯟꯅꯔꯛꯏ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯩꯔꯥꯕꯁꯨ ꯑꯃꯨꯛꯇꯪ ꯆꯨꯝꯅ ꯇꯝꯂꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯏ ꯑꯅꯤꯃꯛ ꯃꯆꯤ ꯂꯦꯡꯗꯦ ꯁꯦꯝ ꯁꯥꯕꯖꯕ ꯈꯛꯇꯅꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯨꯗ ꯋꯥꯡꯂꯦꯟ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯍꯤꯃꯥ ꯇ꯭ꯔꯨꯞꯁ ꯃꯅꯤꯄꯨꯔ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯊꯨꯕꯗ ꯀꯪꯂꯥ ꯆꯪꯍꯧꯔꯁꯤ ꯋꯥꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨ ꯃꯥꯁꯨ ꯇꯥꯕꯅ ꯁꯅꯥ ꯏꯕꯦꯝꯃꯗꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯂꯝꯃꯨ ꯑꯩꯅ ꯁꯅꯊꯣꯡꯗ ꯂꯩꯔꯤ ꯃꯈꯩ ꯀꯅꯥꯅꯁꯨ ꯀꯪꯂꯥꯗ ꯆꯪꯂꯒ ꯃꯄꯨ ꯑꯣꯏꯈꯤꯕ ꯌꯥꯔꯣꯏ ꯃꯩꯔꯥꯕ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ ꯃꯨꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯧꯅꯥ ꯑꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯦꯛꯅꯕꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯋꯥꯁꯛ ꯉꯥꯛꯂꯒꯦ ꯃꯇꯥꯒꯨꯝ ꯁꯅꯥ ꯏꯕꯦꯝꯃꯗ ꯇꯝꯂꯝꯕ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨ ꯐꯠ ꯍꯥꯏꯒꯠꯂꯒ ꯀꯥꯞꯊꯣꯔꯛꯂꯦ ꯃꯗꯨꯗꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯀꯣꯛꯇꯣꯟ ꯃꯄꯥꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯏꯔꯤꯕ ꯑꯪꯒ꯭ꯔꯦꯖꯀꯤ ꯌꯨꯅꯤꯌꯟ ꯖꯦꯛꯀꯤ ꯐꯤꯔꯥꯜ ꯁꯅꯊꯣꯡꯒꯤ ꯃꯇꯣꯜꯗ ꯄꯥꯛꯁꯅ ꯌꯨꯡꯂꯤꯕ ꯑꯪꯒ꯭ꯔꯦꯖꯀꯤ ꯐꯤꯔꯥꯜ ꯆꯩꯈꯣꯛ ꯑꯗꯨꯗ ꯁꯥꯐꯨ ꯀꯜꯂꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯆꯞ ꯆꯥꯅ ꯀꯥꯞꯁꯤꯜꯂꯤ ꯃꯔꯨꯒꯤ ꯆꯩꯐꯨ ꯑꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯏꯔꯝꯕ ꯌꯨꯅꯤꯌꯟ ꯖꯦꯛꯀꯤ ꯐꯤꯔꯥꯜ ꯆꯩꯈꯣꯛ ꯑꯗꯨ ꯃꯌꯥꯏꯗ ꯈꯥꯏꯕꯣꯛ ꯇꯥꯅ ꯇꯦꯛꯇꯨꯅ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯦ ꯄꯥꯏꯊꯔꯛꯄ ꯐꯤꯔꯥꯜ ꯑꯗꯨ ꯁꯅꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯩꯔꯥꯕ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯦꯟꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡ ꯌꯧ ꯌꯧ ꯂꯥꯡꯈꯠꯅꯔꯛꯇꯨꯅ ꯅꯣꯛꯏ ꯑꯃꯅ ꯑꯃꯗ ꯀꯣꯟꯁꯤꯟꯅꯩ ꯀꯌꯥꯝ ꯀꯨꯏꯅ ꯐꯪꯒꯗꯕ ꯅꯤꯡꯇꯝꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯝꯕ प्रजासिंꯁꯨ ꯑꯃꯅ ꯑꯃꯗ ꯀꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯅꯔꯤ ꯀꯞꯅꯔꯤ ꯂꯥꯎꯅꯔꯤ ꯍꯔꯥꯎꯅꯩ ꯃꯈꯣꯏꯒꯤꯅ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯁꯅꯥ ꯏꯕꯦꯝꯃꯒꯤꯅ ꯃꯥꯏꯊꯤꯕꯒꯤ ꯄꯤꯔꯥꯡ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯃꯥꯏꯊꯣꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯐꯤꯔꯥꯜꯅ ꯀꯪꯂꯥ ꯃꯃꯥꯡꯗ ꯀꯦꯟꯈ꯭ꯔꯕꯗ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗ प्रꯂꯣꯏꯒꯤ ꯃꯩ ꯍꯧꯔꯛꯂꯦ ꯃꯥꯏꯊꯤꯔꯒꯗꯕ ꯃꯤꯀꯨꯞꯁꯤꯗ ꯊꯧꯅꯥ ꯍꯟꯕ ꯂꯩꯇ꯭ꯔꯕ ꯃꯅꯨꯡ ꯀꯟꯕꯤ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯡꯃꯩꯒꯤ ꯃꯆꯤꯟ ꯊꯥꯡꯒꯠꯂꯛꯏ ꯃꯥꯏꯊꯤꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯇꯝꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯒꯤ ꯆꯩꯅꯥꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯗꯤ ꯌꯦꯛꯅꯕꯅꯤ ꯑꯩꯒꯤ ꯃꯩꯔꯥꯕꯁꯨ ꯑꯃꯍꯥꯅꯤ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯛꯄꯒꯤ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯈꯨꯝꯃꯤ ꯅꯨꯡꯁꯤꯕꯤ ꯅꯠꯇꯦ ꯅꯪꯁꯨ ꯌꯦꯛꯅꯕꯅꯤ ꯑꯩꯒꯤ ꯈꯨꯠꯅ ꯀꯥꯞꯂꯁꯤ ꯍꯥꯏꯔꯤ ꯊꯃꯣꯏꯅ ꯀꯣꯟꯁꯤꯜꯂꯨ ꯍꯥꯏꯔꯤ ꯊꯃꯣꯏ ꯑꯅꯤꯃꯛ ꯈꯨꯠꯁꯥ ꯑꯅꯤꯃꯛ ꯋꯥꯈꯜ ꯑꯅꯤꯗ ꯁ꯭ꯔꯨ ꯅꯩꯗꯨꯅ ꯉꯥꯏꯍꯥꯛ ꯆꯤꯔꯣꯜ ꯇꯧꯔꯝꯂꯒ ꯋꯥꯈꯜꯅ ꯀꯅꯥꯒꯤ ꯋꯥ ꯂꯧꯈ꯭ꯔꯕꯅꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯆꯤꯡꯗꯨꯅ ꯊꯝꯂꯕ ꯅꯣꯡꯃꯩꯒꯤ ꯇ꯭ꯔꯤꯒꯔꯗ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯀꯥꯞꯊꯣꯛꯅꯔꯛꯂꯦ ꯑꯇꯦꯛꯄ ꯕ꯭ꯔꯤꯇꯤꯁꯀꯤ ꯐꯤꯔꯥꯜ ꯁꯨꯞꯆꯤꯟꯗꯨꯅ ꯇꯥꯔꯤ ꯂꯩꯃꯥꯏꯗ ꯄꯥꯏꯈꯤ ꯅꯣꯡꯃꯗꯣꯜ ꯈꯦꯠꯅ ꯏꯕꯗꯧ ꯄꯥꯈꯪꯕꯒꯤ ꯐꯤꯔꯥꯜ ꯈꯥ ꯊꯪꯕ ꯁꯅꯊꯣꯡꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯈꯤ
Makha lemai leiramdre hanjin phaklabasu wahai pareng ukidre mittagi pina litliba prit punglup luptana leiramle sut kaplinge thongnaudagi kawri Helen sana class hawdore mi nangbo Athaba larik tu fat khungzili mapido prabab dai thoklaga library cabin dudagi thoraktuna larik tu kon na chen thorakle Colonial era loi khituna kumja chama pharagle Adubu Jackson na thamnari wari kaya masimak na masu library rek parengda History of Colonial era haiduna thariba section duda athaba larik tu kit namsilaga thanamduna prapa chen thorai Lunch break khudingi lirik si hek paba library da changakpani Numit kayani chupna parakpado ngasina aroibo oikre Mayo College ki chawkraba library adugi history section gi thong hek hangge tawbaga karigumba makhangni ningsinglaktuna lepi Madudi paba loire haiduna thamlamba lirik to aroiba coverga tainaba lamai amadi wat hori Kamdongni tawrisidi madubi hek pajma ke class ka phampam khanglaroi Helen sana amuk tung handuna prabab chelakle Mana hauzikta thamlamba section duda changsilaklaga lirik tu tap loge tawi Mana tingthorakpa makutka maike amadagi thingzilakpa makutka chap heksai Lirik lamlaklibato kanano khangingna nupimcha adugi tarau mamit anida phat on khatuna yinglei Nupa do wang mamali masadu haipet non tharaklaga lirik maraktagi mabu yinglei Helen sana tingak kaplubagi mamai mamit pini itay ratana hairi Aina pai bahale aina paramba lirik ni Nupa do maray tawrakte makok tapna nomlamlaga rek paring duda tabli satkre Helen sana su lirik tu phat lauraga makhada kit phamthai khuru khuda kunduna makhut anina lirik tu kolaga aroiba lamai du phaklaga yingi cover gi hek taina bachemai do paper mayam dagi khora to ngali ina nanba paper duda photo print tawsinduna mayik sengna yaurami kuiraba matamgi photo ni nupa ama nupi ama kaithel ama layon phamama nupi dugi maithongni chumna yengduna leiri Nupa dugi maithong na nupi duda onsilaga yamna nungshina nokmi yengduna leiri Mani nong mayuk amada sana kaithel da phamlingi liyona yekpi khiba ningthem amadi sana ibemani Madu ubada maram khangdana nupimcha do o khongna kapthorakle Class ayamba leina khibana mana kappado tabasu yawi tadabasu yawi Photo dugi makhada wahi kharasu iri wahayu singdo kapna pai Paba loiraduna lirik tu amuk thamlammi kappadi lepte aduma kapna thorakle makhunna mapidu taithokna library changphamgi thongsil phau laktuna lepi kappadi lepte susu tawduna kapli wara male kappado khara tapthaduna pi taithoklabagi makhutta tapna thadarakpado urai magi hek nakanda khungang matonama Helen sana tathak yingli mani ngasai lirik munage tawbanu paduni Mayo College ki dress oina grey color pants yamna wow by sky blue machugi purit navy blue machugi coat madugi mayaidana navy blue amadi sky blue ani yansinaba necktie satra oira male khalli mahusana Mayo College satambase royals politicians amadi apaw actor sing natraga makhogi macha masuna ayambani kanagi machano khanna name badge to the yingli taru tharammi em ningthemcha haiduna Helen sana mamaido fat on thui pa kiba lirik aduda yawba mamingdo nahongna na ningsinghalli ming aduda Manipuri ni khangle karamda khanglibano hairabadi masu Manipuri mix ni Manipur gi royal ga mari leinaba mi oiramlani khandokle mana wakal ma on khallinge nakan na lepliba nupa do itap na hairi satin yawdobra nupi du khapre khangi nong thakta yenglubada nong khikthaduna leiramle Madi tarang da lupkiduna nong tai haiba phok thosarudre wahanga mahanglaklebanina ta onsilaklaga makok to nak yet hai matau tu da nupa do staircase adugi siri amada yunglaga thamliba satin amubado tap lokhatlaga prang khandoi wadi ngangda nakan da lepliba nupi dugi khutta tap pairaklaga chinglap tawi khara kapabanina class work thimbiramage Si haiduna khudangdo amuk hanna khangsinglaga nong marakta chentharakle ngahaki matau duda ingaw ngawrabusu
Satin pariba nupa adugi mudang tauna phajariba sak leiriba rasi adu ubada nupido ngauri noi. Mana noktuni yenglinge mabu chingduna chelamba nupa do khongthang saplepki. Mataududa masu kaidorabano khanna lepi. Magi makhut adudi thadoktana nupamcha do tungsat onduna lairibiduda yamna munna yenglammi. Aningmak punna yengminai. Leihowi makup chuba nonglik marakta chawkraba mayo college library adugi History of Colonial Era section da taru leihowi mallaba Operation Loktak. Kapthokkiba nongmaigi maikeido tasengnabu amana amada tamnaramgadra natragana thamoina haiba inkiduna nongmaigi maikei ado nongthakta onkhatuna kaplaga maru singdu lemna mangankrabra nongmaigi mayon kadomdano kutsagi wabu laukhibra thamoigi wabu takhibra madudi wakhalgi bicharna leplasanu lairik adugi aroiba lamai aduda tekta kaidana yahoba photo adugi makhada mayek lani hoba wahaigi paring adudi numitna pukhrida taurakpa sajibugi leihauna sarong heithaba nongju khuding ningsingnasi mapok amagi nongju tha maduna kanana iramliba matang asiga loinana Bini Moirangthem gi khudida Operation Loktak loisinjare mathangda amuk anauba wari ama puduna laksagi mayam punna ngaibiramo.